CRPF Group Center Imphalgi DIGP SH.ANIL KUMAR BHARDWAJ na luchingduna Langjing Achouba da Upal cham rom thakhre all its home Langjing Maira Club amadi Langjing Maira Women Organization Langjing Achouba ka punna khasam naraga pangthokiba ngasigi upal thabagi thoram aduda CRPF Group Center Imphalgi Commandant Padmasri and Kunjurani Assistant Commandant SH Suresh Kumar Sahu Assistant Commandant SH Sudal DP Deputy Commandant Miss M Somorani Devi Second in Commandant 86 BN Lamfel W Nandini amadi atai officer amadi CRPF personnel kayasu sarukyaki loinena all as home Langjing Achouba ge Chief Advisor RK Maipaksana Advisory Board Member Rakesh Naurem President Dr. Mayengbom Kamala Secretary KZ Gita Langjing Maira Club ki President Thongam Sarad Secretary Oina Mani amadi Langjing Maira Women Organization ge President Yumnam Bino Devi Secretary KS Bilasini amadi lekai gi miyoi kayasu sarukyaki ngasigi upal thabagi thoram aduga mari Lenana, Wafam Kaya Fongdok Laduna, DIGP SH.ANIL Kumar BHARDWAJ na haikibada, Akoi Bagi, Fibam Ngak Sen Bagi, Pandamda CRPF Group Center, Imphal na Maru Iba Thodang Lauduna, Ngasigi Upal Thabagi Thoram Asi Pangthokpani, Haurak Liba Naha Singna Lu Henba Society Ama Purak na Bahonabada, Angamba Thodang Yabiu, Haurak Liba Naha Sing Asina Nation Asigi Achouba Yumbi, Ohirakadauriba Ngaktani, Masama Ufaba Society Ama Oibada, Naha Singi Achouba Thodang Zawi, Thoram Aduda Sarugya Kibi CRPF Group Center Imphalgi Commandant Padmasri and Kunjurani na Fongdokibada ngasi ekhoina upal kaya thariba asina mapung marai faraklaba matamda ekhoi miyoibada upal sing asina kanaba kaya pigadawribani upal thaba haibasi ekhoi khudingmaki tawdaba yadraba thudangmakni haina khanbiraga sungsoi soidana upal sing thabiyu hauzik nongju pantha matam asida upal sing thahausi upal thabada saruk yabiyu Deputy Commandant Miss M Somorani na Fongdokibada ekhoina ngasi upal Tharibasigi Makha Chatharakpa oina lakliba Sagol Senumit July Kunmarida Pangthoknaba Thorang Tauri Lekai gi miyamna Corporation Piduna Mas oina Upal Singh Thaminasi CRPF Group Center Imphalgi Maikadagi Lauba Yaba Thodang Singh Laugani ngasigi upal thabagi thoram loiraba matungda DIGP SH.ANIL Kumar BHARDWAJ na Langjing Maira Club Thaumisinga Langjing Achouba Community Hall da mifam amasu pangthokki mifam aduda club asigi maikaidagi open gym gi equipment khara ka dustbin kharaga mateng pangnaba wafam sing pangkhatki club ki mahiroi sing naharol sing wafam sing adu thabakta onthoknaba honage haibagi thajabasu DIGP SH.ANIL Kumar BHARDWAJ na thamlangki